ꯃꯩꯁꯛ ꯑꯣꯜꯂꯕ ꯄꯨꯟꯁꯤꯅ ꯑꯅꯧꯕ ꯁꯨꯔ ꯄꯥꯝꯃꯛꯂꯤ ꯃꯌꯦꯛ ꯂꯥꯔꯕ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝ ꯎꯈꯤꯕꯔꯥ ꯇꯨꯔꯤ ꯄꯥꯏꯕ ꯂꯥꯏꯌꯦꯛꯄ ꯃꯥꯡꯗ ꯆꯠꯁꯤꯟꯁꯤ ꯃꯀꯤꯕ ꯇꯨꯡꯗ ꯍꯟꯗꯣꯛꯁꯤꯁꯨ ꯂꯨꯔꯝ ꯃꯌꯥꯡ ꯀꯪꯂꯕ ꯑꯁꯥꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯩꯀꯪꯂꯥꯗ ꯅꯨꯡꯒꯥꯏ ꯃꯔꯛꯀꯤ ꯅꯨꯡꯒꯥꯔꯩ ꯉꯥꯏꯅ ꯉꯥꯏꯅ ꯁꯥꯠꯍꯧꯔꯤ ꯄꯨꯟꯁꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯇꯥꯝꯅꯥꯅ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯨꯗꯕ ꯌꯥꯗ꯭ꯔꯕ ꯆꯦꯟꯐꯝ ꯂꯩꯇꯕ ꯂꯥꯏꯔꯣꯜ ꯁꯨꯔꯕ ꯂꯨꯁꯤꯕꯨ ꯁꯤꯗꯣꯛꯄꯤꯗꯨꯅ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯤꯕ ꯉꯝꯒꯗꯕ ꯀꯅꯥ ꯑꯃꯕꯨꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯀꯜꯂꯨ ꯑꯩ ꯁꯤꯅꯤꯡꯗꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯎꯅꯤꯡꯉꯤ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯔꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯃꯈꯣꯜ ꯊꯣꯛꯄ ꯉꯝꯈꯤꯗꯕꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯄꯤꯔꯥꯡꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯤ ꯅꯨꯡꯅꯥꯡꯗꯨꯅ ꯈꯜꯍꯧꯕ ꯄꯤꯔꯥꯡꯁꯤꯕꯨ ꯇꯩꯊꯣꯛ-ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯪꯂꯛꯇꯦ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯪꯂꯕꯁꯨ ꯈꯨꯝꯂꯣꯏ ꯄꯤꯔꯥꯡ ꯈꯛꯅ ꯋꯥꯍꯩ ꯑꯣꯏꯅ ꯇꯝꯖꯕꯅꯤ ꯇꯥꯕꯤꯔꯣꯏꯗꯕ ꯇꯥꯕ ꯍꯩꯔꯣꯏꯗꯕ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯈꯖꯤꯛ ꯈꯪꯕ ꯃꯇꯧꯁꯤꯅ ꯑꯄꯦꯟꯕ ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯈꯤꯇꯪꯗꯤ ꯂꯨꯝꯕꯨ ꯁꯥꯒꯠꯂꯛꯄꯒꯨꯝ ꯋꯥꯈꯜ ꯊꯃꯣꯏꯗ ꯃꯅꯤꯜ ꯂꯥꯛꯏ ꯎꯟꯅ ꯊ꯭ꯔꯛ ꯐꯝꯖꯤꯟꯗꯨꯅ ꯁꯣꯔꯄꯣꯛ ꯊꯤꯡꯂꯝꯕ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯂꯨꯝꯕꯨ ꯁꯥꯕ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯈꯤꯇꯪ ꯊꯦꯡꯂꯛꯄ ꯃꯤꯀꯨꯞꯇ ꯇꯞꯅ ꯇꯞꯅ ꯊꯠꯇꯨꯅ ꯂꯩꯔꯝꯕ ꯁꯣꯔꯒꯤ ꯂꯝꯕꯤꯁꯨ ꯍꯥꯡꯗꯣꯛꯄꯤꯈ꯭ꯔꯦ ꯆꯥꯅꯤꯡ ꯇꯥꯔꯛꯏ ꯊꯣꯏꯅ ꯏꯟꯖꯦꯛꯁꯟ ꯄꯨꯔꯛꯄꯗ ꯇꯥꯝꯅꯥꯗꯤ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔꯗꯨꯅ ꯃꯥꯒꯤ ꯃꯅꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯊꯕꯤꯔꯒ ꯐꯥꯊꯕꯤꯔꯝꯃꯤ ꯑꯉꯥꯡ ꯑꯄꯤꯛꯄꯅ ꯀꯞꯄꯗ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯦꯝꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯐꯥꯎꯔꯛꯏ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅꯁꯨ ꯀꯞꯊꯣꯔꯛꯂꯦ ꯑꯇꯠꯄ ꯂꯩꯇꯕ ꯄꯤꯔꯥꯡꯅꯤ ꯁꯤꯟꯊꯔꯛꯄꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯀꯅꯥ ꯑꯃꯕꯨ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯁꯦ ꯃꯤꯅꯨꯡꯁꯤ ꯋꯥꯠꯅ ꯐꯪꯂꯛꯄ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯅꯨꯡꯁꯤꯕꯅꯤ ꯀꯞꯀꯅꯨ ꯄꯤꯔꯥꯡ ꯅꯪꯁꯨ ꯎꯈꯤꯅꯤ ꯎꯍꯟꯅꯤꯡꯗꯕ ꯀꯅꯥ ꯑꯃꯅ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯗꯨꯅ ꯃꯇꯝ ꯀꯌꯥ ꯂꯩꯔꯛꯄ ꯄꯤꯔꯥꯡꯒꯤ ꯄꯜꯗꯣ ꯅꯝꯈꯥꯏꯕꯤꯈꯤ ꯆꯦꯟꯊꯔꯛꯄꯅ ꯃꯦꯟꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯀꯞꯂꯅꯨ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯨꯗ ꯅꯨꯡꯁꯤꯔꯤꯕ ꯃꯄꯨꯛꯅꯤꯡꯗꯣ ꯈꯔ ꯄꯦꯟꯊꯣꯔꯛꯄ ꯃꯇꯝ ꯄꯤꯔꯥꯡꯅ ꯈꯛꯂꯛꯄ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯀꯞꯄ ꯐꯔꯀꯥꯟꯗ ꯇꯞꯅ ꯍꯟꯗꯣꯔꯛꯂꯒ ꯆꯨꯝꯅ ꯐꯝꯊꯈꯤ ꯅꯔꯁꯇꯨ ꯆꯠꯍꯟꯈ꯭ꯔꯒ ꯄꯦꯁꯦꯟꯁꯤꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯅꯔꯁꯇꯨꯗ ꯍꯥꯏꯔꯛꯏ ꯊꯣꯏ ꯅꯪ ꯑꯅꯧꯕ ꯔꯦꯀꯣꯔꯠ ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯨꯔꯣ ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯃꯗꯨꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯎꯀꯣ ꯌꯥꯝ ꯊꯦꯡꯉꯒꯗꯤ ꯂꯧꯕ ꯂꯥꯛꯀꯅꯨ ꯍꯥꯏꯀꯣ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯊꯣꯏ ꯊꯣꯛꯈ꯭ꯔꯦ ꯊꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯥꯝꯅꯥꯗ ꯂꯩꯁꯤꯜꯂꯛꯏ ꯃꯖꯥꯏꯕꯦꯝꯃ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯕ꯭ꯔꯥ ꯗꯣꯛꯇꯔꯒ ꯇꯥꯝꯅꯥ ꯃꯉꯛꯅ ꯍꯥꯏꯅ ꯅꯣꯡꯃꯛꯈꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯁꯦ ꯅꯪꯉꯣꯟꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯤꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯎꯗ꯭ꯔꯤꯉꯩ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯥꯝꯅ ꯌꯥꯝ ꯊꯨꯅ ꯍꯥꯟꯅꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯈꯨꯝꯈꯤ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯒꯤ ꯀꯞꯄꯤꯕ ꯃꯤꯠꯇ ꯚꯨꯠ ꯎꯕꯒꯤ ꯑꯣ ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯚꯨꯠꯁꯦ ꯌꯥꯝ ꯀꯤ ꯍꯥꯏ ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯁꯛ ꯃꯨꯁꯤꯠ ꯃꯨꯔꯒ ꯃꯃꯤꯠꯀ ꯌꯥꯎꯗꯕ꯭ꯔꯥ ꯃꯁꯥꯒ ꯄꯥꯟꯕ꯭ꯔꯥ ꯅꯪꯗꯧꯅ ꯃꯤꯉꯣꯟꯗ ꯆꯤꯛꯀꯟꯕ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯍꯦꯜꯂꯣꯏꯅꯦ ꯕꯨꯠ ꯅꯠꯇꯦ ꯊꯤꯕꯨꯗ꯭ꯔꯣ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯅ ꯃꯌꯦꯛ ꯁꯦꯡꯂꯛꯈꯤꯕꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯛꯂꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯛꯑꯣ ꯇꯥꯝꯅꯥ ꯃꯥꯅ ꯍꯦꯛ ꯎꯈꯤꯕ ꯃꯤꯁꯛꯇꯣ ꯐꯤꯔꯦꯞꯄꯗ ꯍꯥꯏꯔꯛꯏ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ ꯃꯆꯤꯟꯕꯥꯟꯗꯁꯨ ꯃꯥꯛꯁ ꯑꯃꯨꯕ ꯑꯃ ꯎꯞꯄꯤ ꯃꯁꯛꯁꯨ ꯎꯕ ꯐꯪꯗꯦ ꯃꯥꯅꯅꯦ ꯍꯥꯠꯇꯣꯛꯏ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯥ ꯅꯨꯄꯥ ꯐꯤꯔꯦꯞꯄꯗꯤ ꯇꯥꯝꯅꯥꯅ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯖꯥꯏꯕꯦꯝꯃꯗꯤ ꯕꯨꯠ ꯅꯨꯄꯥꯅꯒ ꯇꯥꯟꯅꯩꯀꯣ ꯍꯥꯠꯀꯦꯅ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯅꯁꯛ ꯐꯖꯕꯗꯨꯗ ꯀꯣꯏꯅꯅꯤꯡꯕꯩ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯅꯤ ꯁꯛ ꯐꯖꯕꯁꯦ ꯑꯗꯨꯗꯤ ꯋꯥꯏꯅꯤꯀꯣ ꯁꯦꯂꯨꯡꯕ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯏ ꯇꯥꯝꯅꯥ ꯌꯥꯝ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯐꯠꯀ ꯌꯦꯡꯂꯛꯏ ꯅꯪꯗꯤ ꯀꯥꯏꯗ ꯐꯖꯔꯤꯕ ꯑꯩꯉꯣꯟꯗ ꯃꯖꯥꯏꯕꯦꯝꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯁꯛ ꯐꯖꯕꯩ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯗꯣꯏꯅꯣ ꯇꯥꯝꯅꯥꯁꯨ ꯑꯣꯖꯥ ꯁꯥꯗꯣꯔꯛꯏ ꯅꯨꯡꯁꯤꯕꯩꯅꯦ ꯄꯥꯝꯕꯩ ꯅꯠꯇꯦ ꯄꯥꯝꯕ ꯍꯥꯏꯕꯁꯤꯅ ꯐꯖꯕ ꯄꯣꯠꯁꯛ ꯎꯕꯗ ꯐꯥꯎꯒꯗꯕ ꯈꯪꯉꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯒꯨꯟꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯪꯒꯤ ꯅꯇꯧꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯨꯅ ꯅꯨꯡꯁꯤꯕ ꯀꯧꯏ
ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯕꯅꯤꯅ ꯃꯆꯥꯏꯕ ꯑꯃꯅ ꯀꯤꯔꯛꯄ ꯈꯨꯗꯤꯡꯒꯤ ꯕꯨꯠꯇꯨꯅ ꯇꯥꯟꯅꯔꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯂꯩꯌꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯒꯤ ꯑꯀꯤꯕ ꯃꯁꯛꯇꯣ ꯁꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯅꯤ ꯇꯥꯝꯅꯥꯗ ꯑꯦꯛꯇꯤꯡꯒ ꯌꯥꯎꯔꯒ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯂꯒ ꯐꯤꯆꯨ ꯑꯗ ꯀꯥꯞꯄꯛꯑꯗꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯁꯛꯇꯣ ꯄꯨꯡꯆꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯔꯦꯍꯦ ꯈꯨꯗꯛꯇ ꯐꯤꯔꯦꯞꯄ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯄꯣꯊꯥꯔꯝꯃꯣ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯁꯦꯂꯨꯡꯕ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯑꯉꯥꯟꯕ ꯃꯁꯛ ꯎꯅꯤꯡꯉꯦ ꯃꯝꯍꯧꯔꯕꯣ ꯑꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯐꯤꯔꯦꯞꯄ ꯏꯃꯣꯟ ꯃꯣꯟꯕ ꯁꯨꯔꯗ ꯑꯣꯀꯦ ꯃꯥꯏ ꯄ꯭ꯔꯤꯟꯁꯦꯁ ꯆꯤꯡ ꯂꯥꯎꯏ ꯋꯥꯍꯩꯗꯣ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯩ ꯍꯥꯏꯔꯛꯄꯩꯔꯥ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯄꯣꯕꯤꯌꯣ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟ ꯃꯌꯥ ꯆꯤꯛꯁꯤꯜꯂꯒ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯈꯨꯠꯆꯥꯎꯁꯤꯅ ꯕꯥꯛ ꯂꯥꯎ ꯅꯞꯄꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯔ ꯆꯠꯈꯤꯅꯤ ꯇꯧꯁꯤꯟꯅꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯕꯤꯌꯣ ꯄꯝꯕ ꯄꯥꯝꯃꯒꯅ ꯂꯩꯍꯧꯔꯣ ꯄꯣꯕ ꯄꯥꯝꯃꯒꯁꯨ ꯂꯩꯍꯧꯔꯣ ꯅꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯂꯥꯛꯑꯣ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯃꯤꯅꯤꯠ 5ꯗꯩ ꯍꯦꯟꯅꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣ ꯎꯄꯥꯏ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗ ꯃꯆꯤꯟ ꯅꯥꯝꯃ ꯐꯩꯖꯩ ꯆꯤꯡꯈꯠꯂꯒ ꯁꯤꯌꯥꯒ ꯍꯥꯏꯔꯒ ꯃꯇꯨꯡ ꯏꯟꯅꯩ ꯀꯥꯂꯦꯟ ꯑꯣꯏꯕꯒꯤ ꯀꯌꯥꯗꯤ ꯃꯝꯗ꯭ꯔꯤ ꯄꯨꯡꯗꯤ 5 ꯍꯦꯜꯂꯦ ꯑꯅꯤꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯗꯣ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯇꯥꯝꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯃꯨꯛꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯔꯝꯃꯤ ꯍꯦꯟꯖꯤꯜꯂꯛꯄ ꯃꯑꯣꯡꯗ ꯈꯣꯏꯗꯧ ꯇꯤꯈꯠꯇꯅ ꯁꯥꯎꯅꯤꯡꯂꯁꯨ ꯑꯃꯨꯛꯁꯨ ꯃꯈꯣꯏꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯈꯟꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯊꯣꯛꯃꯤꯟꯅꯔꯛꯏ ꯆꯠꯃꯤꯟꯅꯩ ꯒꯦꯠꯂꯣꯝꯗ ꯊꯣꯛꯄ ꯌꯥꯗꯕꯅ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯒꯤ ꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯁꯦꯂꯨꯡꯕ ꯅꯪꯅ ꯐꯣꯇꯣ ꯀꯥꯞꯄꯤꯅꯤ ꯍꯥꯏꯔꯒ ꯀꯥꯞꯁꯨ ꯀꯥꯞꯄꯤꯗꯦꯗ ꯅꯪꯗꯤ ꯅꯆꯤꯟꯁꯨ ꯑꯈꯥꯛꯅ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯐꯤꯔꯦꯞꯄ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ ꯋꯥꯍꯪ ꯑꯣꯏꯅ ꯅꯣꯠꯁꯤꯟꯈꯤ ꯑꯩꯉꯣꯟꯗ ꯁꯦꯂꯨꯡꯕ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯑꯗꯨꯏ ꯀꯧꯕꯅꯤ ꯁꯦꯂꯨꯡꯕ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕ ꯑꯆꯥꯟꯕ ꯃꯅꯥꯏꯗ ꯁꯦꯂꯨꯡꯕ ꯀꯧꯅꯩ ꯆꯍꯤ 19 ꯁꯨꯗ ꯉꯥꯏꯔꯤꯕ ꯇꯥꯝꯅꯥꯅ ꯍꯧꯈꯤꯕ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯋꯥ ꯉꯥꯡꯂꯛꯄꯗ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗꯅ ꯁꯠ ꯍꯦꯛꯇ ꯈꯤꯇꯪ ꯅꯣꯛꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯇꯥꯝꯅꯥꯅ ꯁꯪꯒꯠꯂꯒ ꯅꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯀꯔꯦꯝꯅꯩꯔꯦ ꯑꯩꯉꯣꯟꯗ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯅꯣꯛꯄ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ ꯅꯣꯛꯇꯦꯅ ꯆꯤꯟꯊꯤꯕ ꯃꯇꯣꯝꯇ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯀꯌꯥꯁꯨ ꯀꯟꯗꯅ ꯆꯩꯕꯅꯤ ꯑꯩ ꯆꯤꯟꯊꯤ ꯀꯃꯥꯏ ꯈꯪꯉꯦ ꯅꯥꯄꯤ ꯃꯆꯥ ꯃꯆꯥ ꯍꯧꯕꯗꯨꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩ ꯆꯤꯟꯒ ꯈꯖꯥꯏꯒꯒꯤ ꯇꯥꯏꯁꯤꯟꯅꯐꯝ ꯈꯌꯥ ꯁꯥꯡꯗꯣꯛꯏꯗꯣ ꯅꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯁꯨꯒꯠꯂꯤꯔꯥ ꯐꯤꯔꯦꯞꯄꯁꯨ ꯅꯣꯛꯇꯕꯤ ꯃꯈ꯭ꯌꯥꯠꯇꯨ ꯁꯥꯡꯗꯣꯛꯂꯒ ꯇꯥꯝꯅꯥꯗ ꯎꯠꯂꯤ ꯁꯨꯃꯥꯏ ꯇꯧꯕꯁꯤꯕꯨ ꯅꯣꯛꯄ ꯆꯤꯡꯕ꯭ꯔꯥ ꯅꯈꯣꯡ ꯍꯥꯝꯅꯤꯡꯕ ꯈꯥꯡꯖꯤꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯅꯁꯛꯇꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯦ ꯑꯩ ꯍꯩꯅꯗꯦ ꯍꯧꯒꯠꯂꯒ ꯐꯤꯡꯅ ꯆꯠꯈꯤꯕꯗꯣ ꯐꯤꯔꯦꯞꯄꯁꯨ ꯏꯔꯦꯝ ꯂꯦꯝꯗ ꯀꯅꯥ ꯂꯩ ꯈꯪꯗꯅ ꯍꯧꯒꯠꯂꯒ ꯆꯤꯟꯆꯠ ꯇꯥꯟꯅꯩ ꯃꯖꯥꯏꯕꯦꯝꯃ ꯅꯣꯛꯄ ꯅꯠꯇꯦꯕ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯑꯩ ꯏꯪꯒ꯭ꯔꯥꯖꯤ ꯈꯪꯗꯦ ꯑꯩ ꯁꯟꯗꯣꯛꯅ ꯇꯥꯛꯀꯦ ꯍꯥꯏꯕ ꯅꯣꯛꯄꯩ ꯃꯔꯝꯗꯣ ꯉꯁꯥꯏ ꯅꯣꯛꯇꯦꯗꯥꯏ ꯆꯤꯟꯊꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯕ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤ ꯀꯩꯒꯤꯅꯣ ꯋꯥ ꯀꯟꯅ ꯉꯥꯡꯗꯕ ꯐꯤꯡꯒꯟꯗꯕ ꯐꯤꯔꯦꯞꯄꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡꯗ ꯊꯣꯏꯅ ꯊꯕꯥꯗ ꯅꯣꯛꯂꯒ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯝꯃꯤ ꯃꯤꯠꯌꯦꯡꯅ ꯑꯅꯤꯗꯨꯗ ꯊꯝꯂꯒ ꯁꯔꯁꯦ ꯌꯥꯝ ꯍꯣꯡꯉꯤ ꯊꯕꯥ ꯊꯣꯏꯗ ꯃꯉꯛ ꯆꯦꯜꯂꯛ ꯂꯩꯁꯤꯜꯂꯛꯂꯒ ꯁꯔ ꯍꯣꯡꯉꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯁ ꯍꯅꯨꯕꯤ ꯅꯣꯏꯅ ꯈꯪꯄꯣꯠꯇꯦꯗ ꯁꯦꯂꯨꯡꯕꯒ ꯃꯖꯥꯏꯕꯦꯝꯃꯒꯒꯤ ꯔꯣꯃꯥꯟꯁꯀ ꯂꯥꯛꯑꯗꯤ ꯊꯤ ꯅꯩꯅꯤꯍꯦ ꯅꯪꯃꯁꯨ ꯑꯉꯥꯎꯕ ꯃꯔꯛꯇ ꯂꯩꯕꯗꯒꯤ ꯀꯣꯛꯀꯁꯦ ꯌꯥꯝ ꯅꯩꯈꯠꯂꯛꯏ ꯍꯣꯏ ꯏꯆꯦꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ ꯃꯥꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯤ ꯑꯗꯨ ꯀꯥꯏꯅꯈꯤꯕꯗꯩ ꯑꯩꯈꯣꯏ ꯁꯔꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ ꯃꯥꯅ ꯁꯨꯇꯤ ꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯦ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯁꯪ ꯂꯩꯗꯣꯏꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯁꯨ ꯂꯥꯛꯑꯒ ꯌꯥꯝ ꯀꯞꯄꯝꯃꯤ ꯑꯁ ꯃꯥꯏ ꯃꯑꯣꯡꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯗꯨꯀꯥꯟꯗ ꯀꯩ ꯈꯜꯂꯤ ꯈꯪꯉꯕ ꯅꯣꯛꯃꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯃꯆꯦ ꯐꯪꯍꯧꯗꯕꯩ ꯁꯤꯡꯅꯔꯒ ꯑꯩꯒꯁꯦ ꯐꯥꯔꯒ ꯂꯧꯈ꯭ꯔꯕ ꯑꯗꯩ ꯑꯩꯅ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯀꯥꯏꯅ ꯀꯞꯄꯗ ꯃꯥꯅꯒ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯒ ꯊꯦꯝꯕꯤꯔꯒ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯊꯕꯥꯗꯤ ꯇꯝꯃꯛꯏꯕ ꯋꯥꯔꯤꯗꯣ ꯃꯁꯥꯗ ꯍꯩꯅꯔꯝꯗꯦ ꯑꯦꯂꯔꯖꯤ ꯇꯧꯔꯛꯄꯒꯨꯝꯅ ꯍꯥꯀꯠꯆꯩ ꯑꯗꯨꯅ ꯊꯣꯏꯒꯤ ꯅꯥꯔꯨꯝꯒꯤ ꯇꯨꯍꯥꯎꯗꯣ ꯀꯟꯅ ꯈꯪꯆꯤꯛ ꯆꯤꯡꯊꯠꯂꯤ ꯑꯌꯥ ꯆꯦ ꯅꯥꯏꯌꯦ ꯀꯩꯅꯣ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯁꯨꯟꯗ꯭ꯔꯪꯗ ꯇꯥꯎꯒꯅꯨ ꯃꯨꯠꯅꯤ ꯀꯥꯏꯅ ꯍꯪꯒꯣꯏꯕ ꯉꯥꯛꯇ ꯁꯥꯒꯠꯂꯒ ꯍꯦꯛ ꯂꯩꯔꯗꯅ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯃꯅꯨꯡꯂꯣꯝ ꯆꯪꯁꯤꯟꯈꯤ ꯊꯣꯏꯁꯨ ꯅꯥꯔꯣꯝꯗꯣ ꯅꯥꯜꯂ ꯆꯪꯉꯛꯏ ꯕꯣꯔꯤꯁ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯝꯃꯤ ꯑꯅꯤꯗꯨꯅ ꯆꯪꯉꯛꯄꯗ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯦ ꯊꯕꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯆꯥꯟꯁ ꯌꯦꯡꯍꯧꯔꯒꯦꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯁꯤꯟꯐꯝꯅ ꯀꯔꯤ ꯃꯁꯛ ꯐꯖꯕ꯭ꯔോ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯕ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯗꯨꯗꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯛꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ 12 ꯐꯥꯎꯗꯤ ꯄꯥꯁ ꯇꯧꯔꯦ ꯆꯍꯤ 60 ꯆꯪꯉꯛꯏꯅꯤ ꯃꯁꯛ ꯐꯖꯩ ꯐꯥꯔꯃꯥꯁꯤ ꯗꯨꯀꯥꯟ 2 ꯂꯩ ꯃꯥꯒꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯁꯦꯜ ꯄꯥꯏ ꯃꯁꯛ ꯐꯖꯩ ꯁꯤꯅꯤꯅꯦ ꯍꯣꯏ ꯀꯔꯤꯝꯇꯁꯨ ꯋꯥꯠꯇꯕ ꯃꯥꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩꯅ ꯅꯨꯄꯥ ꯐꯪꯍꯧꯗ꯭ꯔꯤꯁꯤꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯕ
imungi awa ana yaurakpai nupagi matam phangkidabagini agoi che thaba asisuba mini nupa phabaduda piningdana tawraga hojusu matam leirina let marriage ti kesu kaide best partner phangmaduna maru natro phare phare chene yanindramina thoida mu ansilaga nang cha seng horangera hangdosu nangide ai leire namit khra ngawbudu madi warak tiyaroi thabana nang na haiba loine azariba angangse karaida mamit ngawriba khanaba hoba ya male na sakto khanaba hoba natine ijena khangdaba khara leiri aige thabam chasena haibadi masangam dine yadre aduga mana moi BTS fan group ki chak sanaba chatlerami sport mafam do oknei sibu yabraba thoina mayam pulapun se haina thanaba kuire numito aduda nangna khodak chasen hairadi aidi kama yadoino aine sigi maram ni hairagabu nangna yarakadraba adugi walo liba thabana noi wari sidi thaina ikoina naha oringi buning singa ida diana film number khoi lekai da lakpada aine keri ni haidana samgase koktagi thau manam sibaga tairadana lipstick ka sangadana chatpa mayam do as matam do yam nungsira ida borisna wari nungai lepaga monda nungai ne wari tawnaringe home minister gi gari mari mari thawzalai mayam singdo khitang khawtak nei smart oine leine nokpa lepi magi thabak tamai changnaki bodyguard ani amaga secretary ga makhoi mari do counter da changaklaga icha thoibem to unazage yaroi haramde borisu yani haibasu ngamlamde hana lai haiduna satlakpa family amata unhandawani aduga amuk yaroi haiba ngamdrisina kisorsi mamangda lakpa khudingda numin nini humni watlingedagi appointment hana lobani ngasi no makhak asumnaga lakpasida nungaidau mandre yaroi sukaram hairuni aduk wa khangba misaktuda haisarsu thuna pau phanglamale khudakta thoraklaga kisorgi phambam sennaringe doctor ga machanupi ga su thorai famge tawramba kisor machanupi ubada maithong makal amthokna hawalaklammi nokmi manak changsilaga bema pabung lai isa unaba tamna ngarang tawduna haura ani amu aibu machane amu hairani phirepana asinangi pabung ne tamnana aibu pokpadudi a ari bts le hore asibu kaide aigi pasunatana sum chakat pangang ngangi selung bai banga puman ba nang na marolama kisor machagi ma ong nungai ba watlami kitang sumaksili sakpamdo hoi ado ichagumna nungsibasu yaba natro ai mingoda thiba wanganingde kisor machagi masado sokke haina pamom da pairak ke tawmaga tamnana khazai da paklok thajinki madusu khazai khawrida makut yawbadi onthokna thukraba mayam pulap ikhang ni yengnaki kisor di sarudi nokmi tawi haibabu iradi thangki tanjadudani press kangbu reporter paisinarapado makhoini mayamna khangnadaba anoba paw update tawningbagi VIP mantri mandal film star machin chatpa mayamgi khongul libada wazaraba amana sir nupim chasa kana oibirabano bodyguard tuni inthui photo amani sat kapki badunda tamna su kanna manunglom chensinki marang mi gi hospital tuda tawnabana kisor su kuini leithaba pamlamde doctor ganga unaba su pambani mana leiri ke media kangbu su halaroi khangi unaraga wari sabagi tanja su oide doctor da amuk yeng media da mindu da amuk yeng tawringi doctor duna somda lengsinbiro sir secretary na media da puthokna bahona kre phirepana doctor do magi kevin lom da pusilai bodyguard tuna thongzin da lehore ngahakti wa hek sangi masu sorhondok pangamai sem sahawdaba wahai singdi kitang do oirasu media gi mamangda wangang thokningdabana makhoidagi thaidokpa pamki wai sangna phaminarakanda kisorna doctor du da hairei media kangbu si moigi mathawni di haibabu hospital sida aina problem thokanbra doctor kaisu kaideda sir sumaina hekta aina chatluba mafamda media yoksilakpasidani aina hekta hospital sida yoksilakpa ngamdribasi toina ado doctor aigi isagi phibam sibu kamai tawrage masada improvement kitang da phok lakpagi khudam amata uba fangdabra phirepa momon tawraklaga improvement di kitang na nate yam oire wari sanaba fazana yare aduda magi amumuk nature tadaba amadi yauri aina khanbada yumda therapy gi doctor kauraga nurse amaga loina halaga matam kitang su yenghanningi kisor mathwai iswawazana khangre doctor di anaubo oibana magi maramda khangamdabasu yai
ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝꯅ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕꯁꯦ ꯃꯃꯥꯗꯨꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯂꯧꯊꯨꯅꯔꯒ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯃꯃꯥꯗꯨꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯆꯥꯁꯤꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯈ꯭ꯔꯤꯕꯁꯤꯅꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯨꯔꯦ ꯑꯗꯨꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯒꯤꯁꯨ ꯑꯋꯥꯠꯄꯒꯤ ꯁꯔꯨꯛ ꯊꯨꯡꯕꯤꯔꯝꯂꯦ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯁꯣꯟꯊꯔꯛꯄꯗ ꯗꯣꯛꯇꯔꯗꯨꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯏ ꯃꯇꯝ ꯈꯔ ꯑꯩꯒ ꯂꯣꯏꯅꯈꯤꯒꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯩꯅꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯊꯥꯖꯕꯒꯤꯅꯤ ꯁꯤꯗ ꯏꯆꯥꯕꯨ ꯊꯝꯖꯔꯤꯕꯁꯦ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯐꯔꯛꯄ ꯉꯝꯂꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯍꯣꯠꯅꯖꯒꯅꯤ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯔꯛꯏ ꯑꯆꯪꯕ ꯁꯦꯜ ꯆꯪꯖꯁꯅꯨ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯏꯆꯥꯁꯤꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯗꯣ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯃꯄꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯏꯆꯥꯅ ꯀꯧꯔꯛꯄꯗꯣ ꯇꯥꯕ ꯐꯪꯍꯟꯕꯤꯌꯨ ꯑꯩ ꯗꯣꯛꯇꯔꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯤ ꯁꯤꯃꯇꯪꯗꯤ ꯗꯣꯛꯇꯔꯅ ꯐꯪꯍꯟꯕꯤꯌꯨ ꯐꯤꯔꯦꯞꯄ ꯏꯈꯪ ꯈꯪꯖꯩ ꯁꯥꯔ ꯇꯧꯍꯣꯏꯗꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯑꯅꯥꯕꯁꯨ 100% ꯌꯥꯝꯅ ꯋꯥꯡꯅ ꯀ꯭ꯌꯣꯔ ꯑꯣꯏꯕ ꯉꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯐꯅꯕ ꯃꯔꯝ ꯑꯃꯅ ꯃꯦꯟꯇꯦꯜ ꯊꯦꯔꯥꯄꯤ ꯇꯧꯕꯤꯕ ꯃꯈꯣꯏꯕꯨ ꯊꯦꯝꯅꯧꯔꯒ ꯅꯣꯔꯃꯦꯜ ꯂꯥꯏꯐꯁꯤꯒ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯒ ꯆꯨꯡꯁꯤꯟꯅꯍꯟꯕ ꯁꯤ ꯆꯪꯉꯤ ꯗꯥꯏꯠꯁꯨ ꯁꯥꯔ ꯍꯣꯏꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯩ ꯄꯨꯛꯄꯤꯗ ꯄꯤꯖꯕ ꯇꯧꯍꯟꯗꯦ ꯑꯦꯛꯁꯔꯁꯥꯏꯁ ꯕ꯭ꯔꯦꯟ ꯐꯪꯁꯟ ꯅꯤꯡꯊꯤꯅ ꯇꯧꯍꯜꯂꯤ ꯑꯅꯧ ꯑꯅꯧꯕ ꯃꯆꯤꯟ ꯀꯌꯥ ꯑꯃꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯅꯅꯤ ꯁꯥꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯤꯁ ꯋꯥꯡꯉꯤꯁꯦ ꯕꯖꯦꯠ ꯆꯥꯎꯅ ꯀꯥꯏꯊꯕꯅꯤꯅ ꯐꯤꯁꯤꯁꯨ ꯆꯥꯎꯗꯕ ꯌꯥꯗꯕꯅꯤꯗꯣ ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯗꯤ ꯌꯦꯡꯅꯤꯡꯅ ꯌꯦꯡꯕ ꯐꯪꯗꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯖꯩ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯗꯣꯛꯇꯔꯅ ꯃꯥꯡꯍꯟꯕꯤꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯩꯅꯗꯦ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯏꯁꯥꯎ ꯁꯥꯎꯕ ꯅꯨꯄꯥꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯝꯅ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯍꯥꯏꯕꯁꯦ ꯐꯖꯅ ꯍꯩꯔꯦ ꯃꯄꯥꯗ ꯍꯣꯁꯄꯤꯇꯥꯜ ꯍꯣꯡꯂꯒꯦ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯒ ꯍꯟꯅꯕ ꯊꯣꯔꯛꯄꯗ ꯃꯦꯟ ꯗꯣꯔꯗ ꯇꯨꯃꯤꯟꯅ ꯂꯨꯝꯃꯝꯕ ꯇꯥꯝꯅꯥꯅ ꯈꯪꯍꯜꯂꯛꯏ ꯗꯪ ꯈꯪꯂꯝꯗꯦ ꯂꯨꯝꯕꯗꯣ ꯃꯥꯗꯤ ꯉꯁꯥꯏꯅ ꯎꯈ꯭ꯔꯕꯅꯤ ꯃꯖꯥꯏꯕꯦꯝꯃ ꯀꯥꯏꯅ ꯃꯖꯥꯏꯕꯦꯝꯃ ꯀꯧꯕꯒꯤ ꯃꯍꯨꯠ ꯍꯩꯅꯨꯕꯤ ꯑꯣꯏꯅ ꯀꯧꯕꯅ ꯆꯞ ꯆꯥꯕꯅꯤ ꯅꯪꯗꯤ ꯀꯩꯅꯣ ꯍꯩꯅꯨꯕꯤ ꯍꯥꯏꯕꯣ ꯍꯩꯕꯤ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯍꯅꯨꯕꯤ ꯀꯧꯒꯦ ꯀꯧꯔꯣ ꯌꯦꯃꯧꯅꯕ ꯃꯤꯡ ꯀꯧꯔꯛꯀꯅꯨ ꯅꯁꯛꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯗꯤ ꯍꯦꯟꯅ ꯐꯖꯕꯅꯤꯅ ꯁꯥꯎꯁꯨ ꯁꯥꯎꯕꯤꯔꯣꯏ ꯑꯗꯨꯗꯤ ꯍꯩꯅꯨ ꯗꯔꯦꯡ ꯑꯣꯏꯅ ꯀꯧꯔꯒꯦ ꯑꯗꯣ ꯁꯦꯂꯨꯡꯕ ꯅꯪꯒꯤ ꯀꯥꯔꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯧꯅꯤꯡꯉꯤꯕꯣ ꯅꯥꯕ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯟꯅ ꯇꯣꯡꯍꯟꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯇꯣꯡꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯩ ꯍꯌꯦꯡ ꯍꯩꯀꯛ ꯃꯄꯤꯒꯤ ꯃꯅꯨꯡꯗ ꯑꯂꯨ ꯐꯨꯝꯕ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯛꯎꯀꯣ ꯁꯦꯂꯨꯡꯕ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯑꯗꯨꯗꯤ ꯅꯍꯥꯟ ꯅꯪꯅ ꯂꯩꯔꯛꯄꯗꯣ ꯑꯣꯍꯣ ꯁꯤꯡꯍꯥꯔꯗꯨꯔꯣ ꯂꯩꯔꯛꯀꯦ ꯆꯪꯉꯣ ꯂꯝ ꯍꯦꯟꯅꯨꯀꯣ ꯃꯖꯥꯏꯕꯦꯝꯃ ꯍꯦꯜꯂꯦꯅ ꯄꯥꯎꯒ ꯇꯥꯔꯗꯤ ꯂꯩꯔꯛꯑꯣꯏꯀꯣ ꯅꯪ ꯎꯅꯤꯡꯉꯗꯤ ꯍꯦꯜꯂꯛꯀꯦ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯆꯣꯡꯗꯅ ꯔꯥꯒ ꯑꯃꯗ ꯏꯁꯩ ꯉꯪꯉꯒ ꯈꯠꯂꯤ ꯆꯦꯟꯁꯤꯟꯈꯤ ꯐꯤꯔꯦꯞꯄꯁꯨ ꯅꯣꯛꯃꯤ ꯌꯦꯡꯉꯝꯃꯒ ꯊꯣꯔꯛꯂꯦ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯒ ꯊꯣꯔꯛꯄꯗ ꯖꯣꯏꯗꯨ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯖꯜꯗ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯜꯂꯒ ꯔꯣꯕꯣꯠ ꯇꯧꯅ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯈꯪꯉꯤ ꯑꯁ ꯄꯥꯕꯨꯡ ꯖꯣꯏ ꯐꯠ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯊꯣꯛꯑꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯊꯦꯡꯅꯩ ꯑꯩꯅ ꯍꯥꯏꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯍꯦꯜꯂꯣ ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ ꯐꯤꯔꯦꯞꯄ ꯊꯣꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯑꯌꯥꯕꯅꯤ ꯍꯅꯨꯔꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯈꯔ ꯅꯩꯕ ꯃꯐꯝꯗ ꯐꯣꯇꯣ ꯀꯥꯞꯄ ꯎꯔꯗꯤ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯅ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯪꯒꯤ ꯄꯤꯛꯆꯔ ꯍꯥꯞꯆꯤꯟꯕꯅꯤ ꯍꯥꯏꯔꯒ ꯅꯣꯛꯂꯛꯄꯗ ꯐꯤꯔꯦꯞꯄꯗꯣ ꯁꯠ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯑꯕ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯦꯛꯁꯁꯦ ꯑꯩ ꯊꯥꯅꯕꯤꯔꯒꯦ ꯎꯅꯕꯅ ꯅꯪꯒꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯕꯨꯡ ꯑꯩ ꯊꯕꯛ ꯉꯥꯛꯇ ꯇꯧꯒꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯄꯤ ꯍꯣꯡꯈꯤ ꯖꯣꯏꯁꯨ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯁꯥꯔꯒ ꯇꯦꯛꯁ ꯊꯥꯔꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯥꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯒ ꯃꯆꯥꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯐꯤꯔꯦꯞꯄ ꯃꯄꯥꯔꯣꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯍꯣꯁꯄꯤꯇꯥꯜꯒꯤ CCTV ꯐꯨꯠꯁꯇꯦꯖꯀꯤ ꯔꯦꯀꯣꯔꯠ ꯃꯌꯥꯝꯗꯣ ꯄꯨꯂꯞꯅ ꯄꯦꯟ ꯗ꯭ꯔꯥꯏꯚꯇ ꯍꯥꯞꯄꯒ ꯄꯥꯏꯔꯛꯄꯅꯤ ꯑꯗꯨ ꯂꯦꯞꯇꯣꯞꯇ ꯊꯤꯡꯖꯤꯜꯂꯒ ꯐꯤꯠꯇꯤꯡ ꯍꯦꯛ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤ ꯇꯞꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ 3 days ꯃꯨꯛꯀꯤꯗꯤ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯊꯪ ꯁꯨꯝ ꯌꯦꯡꯕꯗ ꯃꯁꯛ ꯎꯒꯦ ꯐꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯍꯩꯅ ꯇꯥꯝꯅꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯄꯗꯣ ꯎꯏ
ꯇꯥꯝꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯈꯤꯕꯗꯨ ꯎꯔꯛꯄꯗ ꯃꯁꯥꯗꯨ ꯈꯪꯅꯤꯡꯕꯅ ꯁꯣꯏ ꯂꯥꯎꯈꯤ꯫ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ, ꯀꯔꯤ ꯀꯥꯞꯂꯤꯕꯅꯣ ꯈꯟꯕꯗ ꯍꯦꯟꯅ ꯇꯨ ꯁꯨꯡꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯣ꯫ ꯃꯇꯧꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯁꯦ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯃꯊꯪ ꯌꯦꯡꯕꯗ ꯏꯅꯧ ꯅꯧꯕꯗ ꯅꯍꯥꯟꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯨꯁꯨ ꯇꯥꯝꯅꯥꯅ ꯇꯨꯝꯂꯤꯉꯩ ꯆꯞ ꯃꯥꯟꯅꯅ ꯃꯤꯁꯛꯇꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯗ꯭ꯔꯦꯁ ꯍꯣꯡꯗꯦ ꯒꯥꯔꯤꯒꯤ ꯁꯣ ꯇꯥꯞ ꯄꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯌꯥꯡꯅ ꯊꯧꯔꯛꯏ꯫ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗꯨ ꯃꯦꯟ ꯗꯣꯔ ꯃꯃꯥꯡꯗ ꯈꯥꯝꯃꯝꯃꯒ ꯆꯪꯉꯛꯄꯗꯣ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯐꯥꯎ ꯆꯤꯡꯅꯔꯝꯃꯤ꯫ ꯍꯪꯖꯤꯜꯂꯨꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯌꯦꯡꯂꯛꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯍꯥꯛ ꯎꯔꯨꯗꯦ꯫ ꯄ꯭ꯔꯞ ꯇꯥꯝꯅꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯄꯗ ꯁꯨꯔꯨꯅ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏ ꯇꯧꯔ ꯂꯩꯔꯝꯃꯤ꯫ ꯆꯪꯁꯤꯟꯈꯤ ꯌꯥꯝ ꯊꯨꯅ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ ꯁꯥꯎꯔꯞ ꯉꯪꯗꯨꯅ ꯍꯥꯏꯈꯤ, "ꯁꯤ ꯀꯩ ꯍꯤꯗꯥꯛꯅꯣ?"